अहानबदा मरोइबा पाव थेंगना लाई हाइदुना MPSC एग्जाम थागदबा महिरुइ कया अमा एग्जाम थाबा चंगहनखिद्रे पांबाई अमा तौदुना मखोइबु एग्जाम थाहनद्रबदि अकनबा खोंजंग जंगसिनगनि हाइख्रे मैतै मयेक चटनाबा हौखिबा नुमित निंगसिंगदुना महिरुइसिंगी ओइबा मैतै मेक चांगदमनाबा हंदक चहिगिसु लाक्लिबा मे तरेता पांथोक्लगनि अमदी इम्फाल यारीपोक लंबी नुमित हुमनिगी ममांगदगी थिंगदुना लाक्पा अदु MLA श्याम कुमार थाजबा पीबदगी हंदोख्रे मेमखरुमजरे न्यू टीवी की नोटिल की पाव मीडिंग ताबिरिबसिंगबु मनिका सनासमना तराम नोकजरे हौजिक पाव संदोन पिजरे Manipur Public Service Commission MPSC की ngasi pangtokhiba Combined Civil Services Examination da saruk yagadaba dana Manipuri University DMU da center taba candidate puna marifurom matam thengle haiduna exam thaba changhankidrei thawng aduda examination hall da changge yadraba candidate sing mai hona sauna khrei ngasi gi exam aduda saruk yaba fangkhidraba candidate Wumasi Hasunau Simrei na hai Manipur Public Services Commission ge MPSC exam ki damak matam kaya gi mamangdagi hotnaduna थाजबा अमगा लोइनना ईश्वर खुरुमदना लाक्लिबा कैंडिडेट सिंगदा पीबा इंस्ट्रक्शन अमगी मतुंग इना एग्जाम असी पुंग 10 दगी हौगदबनी लोइनना एग्जाम हौगदबा मिनिट 10 वाटलिंगैदा गेट क्लोज तौगनी एमिट कार्ड नतना कैंडिडेट मसागी आईडी प्रूफ पुरकदबनी हाइबदी इंस्ट्रक्शन दा यावदबना एमिट कार्ड खक्तमा पुरगा गेट ता पुंग 5 मिनिट 50 ताद्रिंगै गेट लॉन्ड्रिंगैदा चंगबदा मखोइबु थेंगे हाइदुना चंगहलखिदबा असी लाइबक थिबनी DMU की गेट चंगलकपा मतमदा पुंग 5 मिनिट कुनरोम तारे अदुबु NCC की प्रोटेस्ट तौरंबदगी लंबीदा ट्रैफिक जाम थोक्तना एग्जाम सेंटर यौनब होटनबदा मिनिट 15 रोम हेना चंखिबनी ऑर्गेनाइजर सिंगना पार्किंग मतिक चाना पीबीदबा गेट अनिमक्तगी चंगबा थोकपा पुन्ना तौबना ngasiगी थौदोक असि थोकपनी हाइना सु फोंदोखी मथंग मथंग हो मी मियाम लाय को मी मियाम एज अ होल होइना हायर जु मोय को वाल ताबिद्रे मोहइना हाइरिबा नॉर्म्स कैंडिडेट ना आधा प्रकदबने प्रूफ लो प्रकदबने बजु यावदे अकोय मी खरा अकोय इमाना बखरदा नंगी आधार लो रो नंगी प्रूफ अमा लो रोइना लो थोरबदा चंगहन बजु मी यावरी देन अकोयना फेस तो इज मेन दी ट्रैफिक मी गेट अनि लेरी अमदा चंगबिरगा अमदा थोखलसु दे वोंट बी एनी प्रॉब्लम आई गेस अदुनते अनिमक चंगहले जाम तौहले देन अरेंजमेंट दी बजना तौबिदे पार्क थोबम जु तबम दे देन अकोय बु kitang minute ama thing de ya chang lo ya ko ju chahi amang la bane after so many years ko ju hope ama lerega koi lai book in jege ko na lai khum na koi lak number tang center sida then akoi ju hope adum yam du minute ama gi mo ko gi arrangement bajana to bi da bi akoi bu blame to ne bu ko chungdian kha Nakalamarom da exam adu da saruk yaba fangkhidraba candidate wairokpa Binod de San Hai exam center da matam chana yaruklabasu exam thaba fangkhidraba candidate singi responsibility kanana pugani thodok asiga mari lenana Manipur da leriba students organization singna meeting changbituna exam thaudraba candidate singi damak alternative amasin biu haina su fongdoki 950 ahead ta get close token gravity na ko even before 950 ki mamang da Europe pa kangbu bawda sangan re sigum bagi kaino si problem se koi face tawre sigum ba problem je koi gi student organization adaidi mari leina ba singsina kitang miyeng kitang changbi aduga koi gi bakha thauda ba kangbu jingjigi koi alternative arrangement ama tobi na ba base ki thongda koi kaino Manipur da maitai mayek chotnaba hokhiba numit me 19 bu ningsingba oina chahi khudingi mahairoi singi oiba maitai mek changdamnaba pangthokpagum handak chahi gi so lakliba me tareta changdamnaba asi pangthoklagani haina ngasi milal mayai loi sangda pangthokhiba pawmi singa unabagi thoramda milal mayai loi sangi general secretary L Nomailembi leimana phongdokhrei Manipur gi Jiribam district yauna mafam kun henbada mahairoi lising tara henbana saruk yaduna pangthokadoriba Changdamnaba asida lamdam asomda leriba club organization amadi furup singna ban blockade tobidaba loinana miyamna lol asibu nungsibiduna pangthokadoriba changdamnaba asibu sagatpinabasu appeal tarakle lamdam asibu ngakliba state force nasu changdamna gadoriba mafam singda ngak senbinabasu appeal tarakle amaramda milal mayai loisangi education secretary paunam thakaba maitaina phongtokhibada iron iek amadi milal bu nungsibiduna mateng pangbirakpa Hairotagi Dr. Pibaral Maitai Tantha Entertainment Private Limited Manipur Organic Mission Agency Moma Amadi Manifa Kakching Buthagat Pa Phongdorakle
lamdam asida punna khunda leta mi da dona leminari ba puding magna hai re mi da sida ban blockade singba thon midana ba amadi leba miyam na lon me kun si duna hai re mi da sida kampu ko lewa samdam ba sida agamba mating pangbiu hai dana milan mi mai kai de thanjari loina masi bok da ngak lo woi dana lai ba se forcing na ju hai re ku gi center sing ta ga do yo hai sing na ta samdam na ba sida agamba mating pangmina na ba manipur ki mai kai da su kai milan ki mu chinjaraga ehana haijari Yaripok Ajad Golai dagi nongpo kaithal manbi fawgi lambi sembi dabaga mari leinana haukiba April 19 dagi jatharakiba ban ngarang Andro Assembly constituency gi MLA TH Sam Kumar na laktuna ban tawriba singa unaraga wari sanaraba matung yanaba purakpadagi lakliba megitar tara fawba tawriba ban asi handokle haina pi angau singna fongdorakli karigumba pi riba matam asiki manungda lambi asi sembi daba taragadi makata na ban amuk kaugani haina fongdokhibaga loinana ban asi maikai adomgi miyam na mayoknariba awa ana leita laira singi khanlaga handokpani haina su mahakna fongdorakli panbayai hauzik leiriba lambi gi fibam yamna fachilak tabagdagi maikai asomgi miyam na lambi asi sembi na ba matam sangna taksinduna lakhibani lambi asi sembi bada Public Works Department Minister amadi Chief Minister N Birena Sup iyang jangbina ba miyam na puling chingsilakli Tamenglong Battalion and Jawala Mukhi Sector Assam Rifles ki makhada Ajoiram amadi Tamai Outpost ki manakta leiriba mahairesingi damak Career Counseling ki thorum ama ngarang sintuna pangthokre thorum aduda Class 8 ki 10 fawu ki mahairesing yauduna Tamai gi manung channa leiriba School sing maru oina Kasturba Gandhi Balika Vidyalaya amadi New Mandiu gi mahairoi chamaga 19 amasung Apau Kading High School dagi mahairoi humfurom na sargyaki thorum gi saruk ama oina Malemda ngasing mak ahong bakaya ama lakliba asida nahasing na makhoi ki career karam na sengmani loinana security service ng bumaru oiba career ama oina khanaba participants ng da pokta kaya piki battalion as na paikhalakliba thorang sing asi jalangrong gi nahasing da makhoi gi leriba unique identity adubu masakanghan ba amasung education asi kaya maru oi haiba adu mafam adu gi miyam da khanghanaba pandam da sinbani hari Organization amana magi aningba apamba adu khaktada medyang thamlaga agitation chathaba matamda maduna leihoriba apunba saktamda akaiba pirakadaba oirabadi hana khantha hogadabani haina Coordination Committee on Manipur Integrity kokomina thadorakpa cherol amada hairi cherol asna makhataraduna lamdam asida leminari ba furup singi marakta kanagumba luchingba saba miyoi kharana furup asingbo machen tahana pasinbagi thorang amada jangsin narakpagum ngasidi unaba yadaba amagum khalakliba asimakti khwadigi laibak thibani government ta demand tanbada tanbiri basingna demand adu kaya yamna reasonable oibano haibadu su yengfam thoi amuksu taliba demand aduna apunbagi saktam da singnarakpa manaba mawong natraga nakan nama khaktagi yengba hairoidaba ngangloidaba wafum kaya fongnarakpana lambi onana chathiduna laiba wathok oina ba honaraklabadi maduna tungda afaba oiroi Furup kayana khundaduna leminariba iramdam asidadi furup asigi marakta nungairoidaba wafam sing sizinnaroidabani adubu matam khara asida kanagumba organization kharadi lobu makhuta paiduna authority amagum power sizinnakhiba kayasu uthoraktaba nate Churachandpur da laiba organization amana government ta tanba demand amaga mari lenna chathakiba agitation amada leminariba furup amagi lining laishonda karemnaba manba usitaba wafam fongdokpat Tanatana yamna hena ikai khumnana launariba sakhang firal amadi tawroidaba thabak khara tawkhiba adu khwaidagi hena tamthiba wakhal yaudaba laibak thibani yekna ba amada utkadaba lichat amani haina laudaba ngamde hairaduna tawdok aduda hakthengna chainari basina lale haina haijafam thoi natraga demand adubu sinliba organization kambu aduna miyam amadi lenga khangna thokhiba nungaitaba adugidama haijagadabani amaramda lenga ki mari leinaba singnasu asigumba furup amagi mathakta atamdana ulakpa singna basida January basing faduna logi oiba matik chaba chirak pikadabani karigumba pihaudrabadi matungda yai haidona tawnarakpada yekna ba amagum lawnarakduna angam tanarakpada fur masalgi marakta ihing nahing taba irang soidana thoraktuna hena sathiba ma oirakpa yai lonana leiriba furup ki luching basingnasu mairik pitagi maitra houdringai magi furup singi mari leinaba sing wari shanaduna themjin biu haina cherol asna palli Maitai bu Schedule Tribe ta chalhalu haina housing sangsin laiba khongjang kamari lenana tribal organization apex body students organization amade tribal miyamna come now let us return together haiba theme da
Tribal Solidarity March ama Megi tang ahumda Chinggi lamsingda pangtholagani haina All Tribal Students Union Manipur Atsumgi General Secretary Senior Andriana Khudyek piduna thadorakpa cherol amada hairi Pirep asi Atsum Nasinduna Tribal Students Organization sing yauduna haukiba April 12 da famkiba mifam amada laukibani haina su cherol asna makhatari April 12 da famkiba mifam na Tribal Solidarity March asi mapungfa na ba District Level Committee su semki hairi Nakalamaramda Manipur High Court na lengakta Maitai Mitai bu Schedule Draft ta chanba recommendation tharak na ba Kanghan kraba matung tribal organization kaya na akan ba mawongda yaning da ba fongdoki basu laikhrabani Sanskrita Bharati Manipur Prana Sindana Sanskrit Satra San Melanam Githaram amang asi Jawaharlal Nehru Manipur Dance Academy Imphal gi Auditorium Hall da pangthokre Thoram aduda renowned Sanskrit Pandit T Amushna Sastri Manipur University gi Hindi Department ki Professor Subadani Radha Madhav Adarsha Sanskrit Mahavidyalaya Nambol gi Principal Y Jogeswar Manipur Sanskrit Mahavidyalaya ki Principal M Chandrakant Sharma Lonana Presidency College Molbung ki Hindi Department ki Head Dr. Tankanat Sharma amadi atopa school singdagi lakpa mahiri kyana sarkyaki Ngasigi thoram aduda Sanskrita Bharati Manipur Pran ki Adaksha S Bedeshwar Sharma na fongdokhibada Sanskrit lon asi Malayam da leiriba lon singi manungda anishuba loni India dagi hawrakiba oirabasu lon asi ngasidi miyamna sizinajay adubu lon asi ngasi su isorgi oiba lining laishon gi thoram singdadi adumak sizinare ngasi Sanskrit lon ngangba state amata leitre Sanskrit lon asibu kanagumana deba lon haina su khangnai adubu deba haibasi isorgi lon haibanate deba haibadi arangba mangalgi masak oiba aranba yaudraba lon haibani haina fongdokhre Chakolapagi matungina mipung khudingmagna masigi lon nasida thottana lairiba Yan gi masak oiba loksing gi masak oiba se masi tigatpa haurei aduga akan science ki da oiraga shu ngasi ayush ki medical interior lai astronomy jyotish ki sidai da prati da swaidigi wangani sahi lising kaya gi mamangda iramba jyotish shastra ngasi hawda takpangamdri sida natana darshan philosophy swaidigi wangani prithvi da india gi aduga Bharat Barsha ki kala kristi kala ga artist khuding makse be dagi sida yung bamoiraga sagala pangaktani Loisida maroiba pausing omhuna pijari Thengala I haiduna MPSC exam thagada ba mahiri kaya ma exam thaba janghan khidre pambay ama tawduna makhoibu exam thahandrabadi akan ba khongjang jangsin haikre Maitai Mayek Chatnaba Hokiba Numit Ningsingduna Mahiri Singi Oiba Maitai Mayek Changdamnaba Handak Jahigisu Lakliba Me Tareta Pangtholagani Amadi Imphal Yari Poglambi Numit Humnigi Mamandagi Thingduna Lakpa Adu MLA Sam Kumarna Thajaba Pibdagi Handokre Hoziki oinadi New TV na pijaba nung tilgi pao matang asalo sinjari mayambom kana khurumjari